ꯃꯌꯥꯝ ꯉꯁꯤꯃꯨꯛ ꯆꯦꯅꯦꯜꯁꯤꯅ ꯍꯣꯂꯤꯋꯨꯗ ꯋꯦꯕ ꯁꯤꯔꯤꯁ ꯗ ꯂꯥꯁ ꯀꯤꯡꯗꯝꯒꯤ एपिसोड 54 अदु पुदु लाक्चरे मांगी एपिसोड येंबिदब यावरगदी सोयदना येंबियु वारी इसे मपुंग फाना बाप तानबगिदमक हाइजबनी अइकोइन ममांगी एपिसोड के अरोइब सिंदा उखरे उट्रेचु मचानुपी स्टोएरा बुकनबा सेक्टिगरना लमजिंगदुना अरोनबा लंबी मदा चंचलक्रबनी स्टोएरा सु ब्रिदाना मागी मरमदगी मफमसिगी मियोय मथंग मथंग हालकपसिदा लोतु लेबा ngamaktabadagi ब्रिदागा फाइट तौबा थोकनबगिदमक लाउदुना एपिसोड अदु लोसनखिबनी मसीगी मखा एपिसोड 54 सेना कमदवगे हाबदु मयाम पुन्ना येंमिनरसी होजिक एपिसोड 54 सिगी अहानबा सिनसी मसीदगी दुम हौरे होजिक स्टोएरा ब्रिदाबु कौकौदुना मपान थांसांग अमा पाइदुना थोलगली मसीदा मपुरोबा सेक्टिगरगी अचानबा लामिसिंग फाजनरु लैबा मियोसिंगसिना स्टोएरादा लाउरली नंगना मखोयदा थाजबा अमता थमलुनु मखोयना हाइबे इनगन वाइदुना होजिक ब्रिदासु स्टोएरागी ममांगदा लेपलरे मागी लामी म्यामसिनासु स्टोएरादा क्वेश्चनदु लैरी ब्रिदाना हाइरी अगी थौना फरबा वारियर सिंग उरबरा ngasidi shorna aikoida thaujan bire yengu shorna hojik thabiri ba kudolsi स्टोएरा मोहायरगी नंग नाइखोय gi shorbu ngasi lana lamjing na bohonar bisi nang masigi dandi soidra phangakani airi bridana mohairi angang nang na chindu tumi layu natrabade ai gilan mising na nangbu matat matat kakhatuna hatkrabani स्टोएरा मोहाiri madu tawba makhoi na ngamloi maramdi aina tholi bisi nang khataka phai tawbani nang nai gi konung sibu launam lang thaktuna kudum challaga minung si leitra miyoy kya ma swat pikre aduna hojik nang gai ga khakta phai tawduna kanana ngambag habdu yeng thokna siaragi angang oiba स्टोएरा na asum nang akpachida ब्रिदागी लान मी मैम सिदी नोगी ब्रिदासु स्टोएरा मुन्ना येंगुना हारगी आइना येंगबदा नंग मिट अनीदु नपाव ट्रीट का चप माने अदुना नंग बुहालबा मतुंग नमितु को थोक्तुना सेक्शन थंबीगनी हाइदी तंजासिदा लोतु लेमिनरंबा मरोन थोक्तबी नुपीसी ब्रिदागी लान मी मना फादो पुतोरगली ब्रिदानसु नुपीसी कनानो हादुना हंगबदा लान मी सिनारगली माना मफम चितगी मियोय क्यामबु थादोखिनबा थौरांग तौरमी आइंगोदसु अटैक तौरी हाइदी मरक थन स्टोएरा ना मारगली ब्रिदा नंग हौजिकती मफम चिदा कनामता हातपा यारोय नंगना पामलेबसी आई नत्रा आई खक्तगा फाइट तौरगदबनी हाइदी अदुबु ब्रिदाना मरोन थोक्तबी नुपीसी थांगना थिंजनदुना हातोखरे अदुगा मयामसी तानबा लाउरी बाइकिंग सिंगबु हातपा देन लेयर उट्रिटकी मचानुपीगी मतेंग पांगलबदी ngasi nupisi na tariba da sasi nakhoi chu loina tagani aduna phajanno thamleba miyo singchita chu lauri स्टोएरा सु मखुन मसा मरेंग मरेंग चत्तुना उपाय लेतना याम छावना लेपतु लेरी मनुंगलमदगी फाजननो तमलेबा मियो टिगर गे अचानबा लामी सिंगसिचु ब्रिदाना तौरिसि उबदा छावबना लोइरे मखोय लाउदुना खांगनी सोमदना सेक्टिगर अमदि उचेटकी टीमसिजु अरोनबा लंबीसिदा सुमसुम चंगचलगली सोमदना स्टोएराना हाइरी ब्रिदा होजिमा अखोइनी खक्तगी फाइट तौफम जगा अमा सेमु आइगी लांथेंगनासि लाव हाइरी ब्रिदा सुमी उसिदना दुमक नोफेट तौदुना हाइरी नंगदी वारियर सुना सुनातना स्टोएराना मु मखा तारी अदु ओरबसु आई मफम सिगी रानीनी अदुगि सुमदक्ता थौना फरबा मपागी मचानी इसोरना आइगी मिचंगदा लाइखरकनी हाइदुना आइना फाइट तौसे हाइबसिदा नंग कीरबरा हाइदुना हंगजलगली मस्तिगी ब्रिदाना स्टोएराना होजिक पमुक तो मुखल कोसिदा मखोइनी खक्ता फाइट तौनबा मफम म सेमवाइदुना मागी लामी सिंगदा ऑर्डर तौकरे मनुंगदा फाजलिबा मपुरबा सेक्टिगरगी लामी सिंगजिनदी मखोइगी रानी स्टोएरादा फाइट असि तौरुगनु हाइदुना याम कन्ना लाउरी अदुबु स्टोएरादी फाइट सिगिदमक सेम सादु लैखरे सोमदसु सेक्टिगरना मंगान फंगबा अहोबा अमदा यंखत्तुना मखोइ इफोइ की मनुंगी जगह यौरे हाइखरे मथकलोमदना होजिक ब्रिदागी लामी सिंगसिना स्टोएरागा मखोइनी फाइट तौनबा ग्राउंड अमा सेमबा हौखरे होजिक सोमदा उट्रेट होइसु कोनुंग मनुंग सिगी जगह अमदा पाउदोरगली मसिदा उट्रेटना फाउगलकपछि ब्रिदाना फाजनो थंबा सेक्टिगरगी मियोय खरनासु थौनाउसिदगी उरी मखोइनासु उट्रेट होइसि मखोइबु कनबिबा लापने हाबसि खंगबदगी नाकंदा ब्रिदागी लामी अमा लाय हाइना साइन तौरगली मसिबु उट्रेटनासु लुमदुना लानमीसि हातोखरे अनि मसु मुक चेंथोरगली मसिसु सेक्टिगोय फेनन होइना मखोन थोंदबि अमदि हातखरे अमना लान फासिंगसिना चपखाइदुना हातोखरे मसिगी सेक्टिगर अमदि उट्रेटकी टीमसि दोलान मथकसिदा काखलगी अदुबोजी स्टोएरादी मफमसिदा लेरमद्रे मखोइना थोंनाउसिदगी येंगुबददी स्टोएरा ब्रिदागा फाइट तौनबगिदमक सेम सादो लेरमदी उट्रेटसु फेनन होइदा अहानबदा फाजननो तमलेबा सेक्टिगरगी अचानबा लानमी सिंगसि हाना थादोकनबा याथंग पीखरे अदुगा मासु सेक्टिगरदा नंगना खुद थाबा हेगा होरक्ट्रि फावबा लानसि हौकिरो हैरमलगा चतखरे लानसि हौकिरो हैरमलगा कुमखरे मखादरा होजिक स्टोएरागा ब्रिदागा फाइट हौखरे ब्रिदागी लानमी म्यामसिजु फाइट असि लांगदुना येंगलगा लैरी मसिगी तंजा लौदुना फेनन अमदि सेट्रिकना ब्रिदाना फाजननो तमलेबा सेक्टिगरगी लानमी सिंगसि थादोकनबा चंगचनखरे सोमदा फाइट सिदना स्टोएरा आंगांग ओइजरबसु ब्रिदाना पा हेक्ता लाक्चबा ngamdri अदुबु स्टोएरा खोंफम सोइकिबदगी ब्रिदाना हातलगा हाइदुना सिंजंगसि हेक थांगलपगा सेक्टिगरना ब्रिदादा तेंजयमा कापसलगली अदुबु पालहौदबदगी लामी मदा पानखरे मसिदगी मयामसि कोइलांग लांगनरगली ब्रिदास मंगोना तेन कापे खंगबदगी स्टोएरा थादोकलमनगा मनाइसिंगसिना ngakselanduna tamkre मथक्तगी सेक्टिगरनासु तेंजयसि ब्रिदादा कापकबा लेपते अदुबु ब्रिदागी लानमीसिंगसिना ब्रिदाबु कन्नबगिदमक मसाना सुसाइड तौजरी
ꯐꯦꯅꯟꯒꯤ ꯁꯦꯇꯤꯀꯅꯁꯨ ꯁꯤꯛꯇꯤꯒꯔꯒꯤ ꯐꯥꯖꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤ ꯊꯥꯗꯣꯔꯛꯂꯤ ꯃꯁꯤꯗꯒꯤ ꯃꯐꯝꯁꯤ ꯑꯉꯝ ꯍꯥꯟꯅ ꯁꯨꯅꯕ ꯍꯧꯈ꯭ꯔꯦ ꯁꯤꯛꯇꯤꯒꯔꯁꯨ ꯃꯈꯥꯗ ꯆꯣꯡꯊꯔꯛꯇꯨꯅ ꯎꯆꯤꯠꯀ ꯂꯣꯏꯅꯅ ꯕ꯭ꯔꯤꯗꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯐꯥꯏꯠ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯎꯆꯤꯠꯁꯨ ꯕ꯭ꯔꯤꯗꯥꯕꯨ ꯀꯧꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤ ꯕ꯭ꯔꯤꯗꯥꯁꯨ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗꯒꯤ ꯎꯆꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ ꯎꯆꯤꯠꯅꯁꯨ ꯃꯤ ꯍꯥꯟꯅ ꯑꯗꯨꯃꯛ ꯍꯥꯏꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯑꯉꯥꯡꯁꯤꯡꯗꯗꯤ ꯇꯥꯏꯅꯔꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯗꯥꯅꯁꯨ ꯎꯆꯤꯠꯇꯅ ꯍꯥꯏꯖꯜꯂꯛꯂꯤ ꯅꯪꯒꯤ ꯅꯆꯥ ꯄꯥꯁꯇꯔ ꯃꯆꯥꯗꯨꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯄꯥꯔꯠ ꯑꯗꯨ ꯀꯔꯤ ꯀꯥꯟꯅꯅꯕꯅꯣ ꯁꯤꯅꯐꯝ ꯈꯪꯉꯔꯣꯏꯗꯕ ꯄꯥꯔꯠ ꯑꯗꯨꯗꯤ ꯀꯛꯊꯠꯈꯤꯕꯅ ꯐꯠꯇ꯭ꯔꯥ ꯍꯥꯏꯖꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯎꯆꯤꯠ ꯕ꯭ꯔꯤꯗꯥ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯁꯟꯅꯗꯨꯅ ꯐꯥꯏꯠ ꯇꯧꯈ꯭ꯔꯦ ꯁꯣꯝꯗ ꯁ꯭ꯇꯣꯏꯔꯥ ꯑꯃꯗ ꯁꯤꯛꯇꯤꯒꯔꯁꯨ ꯌꯦꯛꯅꯕꯁꯤꯡꯁꯤ ꯍꯥꯠꯇꯨꯅ ꯆꯦꯟꯁꯟꯅꯔꯒ ꯃꯈꯣꯏꯅꯤꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯃꯄꯥꯟꯂꯣꯝꯗꯅ ꯍꯧꯖꯤꯛ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯃꯥꯒꯤ ꯂꯥꯟꯃꯤ ꯈꯔꯁꯤꯒ ꯃꯅꯨꯡꯂꯣꯝꯗꯒꯤ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯃꯅꯨꯡꯂꯣꯝꯗꯅ ꯕ꯭ꯔꯤꯗꯥꯒꯤ ꯃꯆꯥꯅꯨꯄꯤ ꯕꯦꯕꯦꯀꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯇꯔꯪ ꯑꯃꯗ ꯅꯣꯛꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯂꯥꯟꯐꯝ ꯃꯔꯛꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯑꯉꯥꯡꯁꯤ ꯃꯁꯥꯒꯤꯁꯨ ꯈꯔ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯕ ꯑꯉꯥꯡꯅꯤ ꯃꯐꯝꯁꯤꯗ ꯍꯧꯖꯤꯛ ꯍꯥꯟꯅ ꯁꯨꯅꯔꯤꯕ ꯃꯌꯥꯝꯁꯤ ꯃꯉꯣꯟꯗ ꯑꯀꯤꯕ ꯅꯥꯆꯨꯡꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯕꯨ ꯃꯃꯥ ꯕ꯭ꯔꯤꯗꯥꯅ ꯎꯕꯗꯒꯤ ꯀꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯂꯥꯟꯐꯝꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯖꯒꯥ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯅꯕ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯗꯤ ꯂꯣꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯨꯝꯊꯛ ꯑꯃꯗ ꯀꯥꯈꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯦꯅꯟ ꯑꯣꯏꯅ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯆꯪꯉꯛꯅꯕ ꯒꯦꯠ ꯑꯁꯤ ꯍꯥꯡꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯋꯦꯁꯦꯠꯀꯤ ꯂꯥꯟꯃꯤ ꯈꯔꯁꯤꯁꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯕ꯭ꯔꯤꯗꯥꯒꯤ ꯃꯃꯥꯏꯗ ꯑꯉꯧꯕ ꯇꯩꯕ ꯕꯥꯏꯀꯤꯡꯁꯤꯡꯁꯤ ꯍꯥꯠꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯅꯨꯡꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ ꯂꯥꯟꯐꯝꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯎꯃꯪꯒꯤ ꯖꯒꯥ ꯑꯃꯗ ꯂꯣꯠꯅꯕ ꯄꯨꯈ꯭ꯔꯦ ꯁꯣꯝꯗꯅ ꯎꯆꯤꯠꯀ ꯕ꯭ꯔꯤꯗꯥꯒꯁꯨ ꯐꯥꯏꯠ ꯀꯟꯅ ꯇꯧꯔꯤꯉꯩ ꯕ꯭ꯔꯤꯗꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯌꯨꯝꯊꯛ ꯑꯃꯗ ꯀꯥꯈꯠꯈ꯭ꯔꯤꯕꯁꯤ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯕ꯭ꯔꯤꯗꯥꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯐꯥꯏꯠꯁꯤ ꯂꯦꯞꯊꯣꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯊꯪꯅꯕ ꯌꯨꯝꯊꯛ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯉꯣꯟꯂꯣꯝꯗ ꯆꯣꯡꯉꯛꯅꯕ ꯍꯥꯏꯔꯤ ꯎꯆꯤꯠꯁꯨ ꯑꯉꯥꯡꯁꯤꯅ ꯀꯥꯈ꯭ꯔꯤꯕ ꯂꯝꯕꯤꯁꯤꯗ ꯀꯥꯈꯠꯇꯨꯅ ꯑꯉꯥꯡꯁꯤ ꯃꯉꯣꯟꯂꯣꯝꯗ ꯍꯜꯂꯛꯅꯕ ꯍꯥꯏꯔꯤ ꯑꯉꯥꯡꯁꯤꯗꯤ ꯍꯧꯖꯤꯛ ꯅꯥꯀꯟ ꯑꯅꯤꯗ ꯕ꯭ꯔꯤꯗꯥꯒ ꯎꯆꯤꯠꯀꯅ ꯃꯉꯣꯟꯂꯣꯝꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯅꯕꯁꯤꯗ ꯃꯀꯣꯛ ꯉꯥꯎꯔꯦ ꯇꯁꯦꯡꯕꯗꯤ ꯑꯉꯥꯡꯁꯤ ꯎꯆꯤꯠꯂꯣꯝꯗ ꯂꯥꯛꯂꯒꯗꯤ ꯍꯤꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯕ꯭ꯔꯤꯗꯥꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤꯅ ꯑꯉꯥꯡꯁꯤꯅ ꯆꯣꯡꯉꯛꯇ꯭ꯔꯒꯗꯤ ꯌꯧꯕ ꯉꯝꯗꯅ ꯃꯈꯥꯗ ꯇꯥꯒꯗꯧꯔꯤꯕꯅꯤ ꯕ꯭ꯔꯤꯗꯥꯅꯁꯨ ꯃꯆꯥꯁꯤ ꯎꯆꯤꯠꯂꯣꯝꯗ ꯆꯠꯂꯒꯗꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯆꯠꯍꯟꯅꯤꯡꯗꯕꯗꯒꯤ ꯎꯆꯤꯠꯄꯨ ꯅꯨꯡꯁꯤꯗꯕꯗꯒꯤ ꯗꯥꯎ ꯌꯦꯡꯕꯤꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤꯁꯤꯗ ꯊꯧꯅꯥ ꯄꯤꯁꯟꯗꯨꯅ ꯃꯉꯣꯟꯂꯣꯝꯗ ꯆꯣꯡꯉꯨ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯉꯥꯡꯁꯤꯁꯨ ꯃꯃꯥꯔꯣꯝꯗ ꯆꯣꯡꯉꯛꯄꯗ ꯌꯥꯍꯧꯗꯕꯗꯒꯤ ꯃꯈꯥꯗ ꯇꯥꯗꯨꯅ ꯁꯤꯔꯦ ꯁꯣꯝꯗꯅ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯧꯅꯝ ꯆꯥꯎꯕ ꯔꯥꯟꯕꯥꯜꯗꯔ ꯑꯁꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤ ꯁꯨꯝ ꯁꯤꯖꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯑꯀꯤꯕ ꯐꯥꯎꯕ ꯍꯧꯔꯦ ꯂꯥꯟꯁꯤ ꯃꯈꯣꯏꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕꯁꯨ ꯈꯪꯖꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇ꯭ꯔꯤꯛ ꯑꯃ ꯁꯤꯟꯅꯗꯨꯅ ꯃꯌꯥꯝꯕ ꯁꯤꯛꯇꯤꯒꯔꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯈꯣꯏꯒꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯥꯅ ꯑꯣꯏꯅ ꯍꯥꯠꯇꯣꯛꯇꯨꯅ ꯃꯌꯥꯝꯕ ꯁꯤꯛꯇꯤꯒꯔꯕꯨ ꯀꯟꯕꯤꯔꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗ ꯁꯤꯛꯇꯤꯒꯔꯒ ꯁ꯭ꯇꯣꯏꯔꯥꯒꯁꯨ ꯑꯉꯛꯄ ꯐꯥꯎꯔꯤ ꯁꯣꯝꯗꯅ ꯕ꯭ꯔꯤꯗꯥꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯀꯣꯟꯗꯨꯅ ꯇꯔꯪ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯎꯆꯤꯠꯁꯨ ꯃꯁꯤꯕꯨ ꯎꯕꯗ ꯃꯥꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯈꯤꯕ ꯕ꯭ꯔꯤꯗꯥ ꯍꯥꯠꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯕ꯭ꯔꯤꯗꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯀꯣꯟꯗꯨꯅ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯀꯣꯏꯁꯜꯍꯟꯗꯨꯅ ꯗꯤꯐꯦꯟꯁ ꯇꯧꯍꯜꯂꯒ ꯃꯐꯝꯁꯤꯗꯒꯤ ꯄꯨꯟꯅ ꯊꯣꯛꯂꯛꯂꯤ ꯑꯗꯨꯕꯨ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔꯗꯤ ꯕ꯭ꯔꯤꯗꯥ ꯍꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯅꯪꯍꯧꯗ꯭ꯔꯦ ꯁꯤꯛꯇꯤꯒꯔꯅꯁꯨ ꯃꯅꯥꯎꯄꯥꯁꯤ ꯐꯥꯖꯜꯂꯣ ꯍꯥꯏꯈ꯭ꯔꯦ ꯎꯆꯤꯠꯅꯁꯨ ꯕ꯭ꯔꯤꯗꯥꯅ ꯊꯃꯣꯏ ꯀꯥꯏꯅ ꯃꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯕꯨ ꯄꯝꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯤ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤ ꯈꯔ ꯑꯃꯅ ꯐꯥꯖꯜꯍꯧꯔꯒ ꯈꯔ ꯑꯃꯅ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁ꯭ꯇꯣꯏꯔꯥꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯤ ꯕꯥ ꯕ꯭ꯔꯤꯗꯥꯗꯣ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯕꯥꯅ ꯃꯥꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯎꯆꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯤꯈꯤꯕꯗꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯂꯨꯕ ꯍꯥꯏꯕꯁꯤ ꯙꯔꯃ ꯅꯠꯇꯕ ꯊꯕꯛꯅꯤ ꯍꯥꯏꯔꯤ ꯁ꯭ꯇꯣꯏꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯕꯥ ꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯅꯉꯣꯟꯗ ꯔꯤꯚꯦꯟꯁ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯟꯃꯤ ꯁꯦꯝꯒꯠꯂꯛꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯑꯗꯨꯅ ꯕꯥꯅ ꯍꯥꯠꯄ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯒꯅ ꯑꯩꯅ ꯑꯣꯏꯅ ꯇꯥꯟꯅꯗꯨꯅ ꯍꯥꯠꯂꯨꯒꯦ ꯍꯥꯏꯔꯛꯂꯤ ꯎꯆꯤꯠꯅꯁꯨ ꯃꯆꯥꯅꯨꯄꯤꯅ ꯐꯤꯡꯀꯠꯂꯤꯕꯁꯤ ꯊꯦꯝꯖꯤꯟꯗꯨꯅ ꯌꯥꯗꯦ ꯕ꯭ꯔꯤꯗꯥꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯐꯦꯅꯟ ꯍꯣꯏꯗꯁꯨ ꯕ꯭ꯔꯤꯗꯥꯕꯨ ꯇꯥꯟꯅꯔꯨꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯁꯤꯛꯇꯤꯒꯔꯅ ꯐꯥꯍꯧꯔꯕ ꯕ꯭ꯔꯤꯗꯥꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯈꯔ ꯃꯊꯪ ꯍꯥꯠꯇꯣꯛꯂꯤ ꯃꯁꯤꯗ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯗꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯍꯧꯖꯤꯛ ꯔꯥꯟꯕꯥꯜꯗꯔ ꯀꯞꯇꯨꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯤ ꯑꯩꯈꯣꯏꯅꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯉꯁꯥꯏꯁꯨ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗꯤ ꯂꯥꯟꯐꯝꯁꯤ ꯅꯈꯣꯏꯅ ꯃꯥꯏꯊꯤꯔꯒꯅꯤ ꯍꯥꯏꯕ ꯈꯪꯖꯔꯛꯄꯗꯒꯤ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯑꯩꯒꯤ ꯃꯥꯡꯗ ꯃꯗꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯅꯥꯎꯄꯥꯅ ꯑꯩ ꯅꯪꯒꯤ ꯅꯅꯥꯎꯅꯤ ꯑꯩꯒꯤ ꯊꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯖꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯛꯇꯤꯒꯔꯅꯁꯨ ꯅꯪ ꯑꯩꯒꯤ ꯏꯅꯥꯎ ꯅꯠꯇꯦ ꯍꯥꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯅ प्रजा ꯃꯌꯥꯝꯁꯤ ꯖꯒꯥ ꯑꯃꯗ ꯊꯩꯗꯣꯛꯂꯝꯂꯒ ꯃꯥ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯕ꯭ꯔꯤꯗꯥ ꯍꯣꯏꯁꯤ ꯊꯦꯡꯅꯔꯦ ꯃꯍꯥꯛꯁꯨ ꯊꯥꯡ ꯁꯠꯇꯣꯛꯇꯨꯅ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯨꯕꯗ ꯃꯥꯒꯤ ꯑꯀꯣꯏꯕꯗ ꯕ꯭ꯔꯤꯗꯥꯒꯤ ꯂꯥꯟꯃꯤ ꯈꯔꯅ ꯍꯥꯟꯅꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯐꯥꯗꯔ ꯄꯤꯌꯥꯂꯤꯡꯁꯨ ꯌꯥꯔꯣꯏ ꯈꯪꯕꯗꯒꯤ ꯕ꯭ꯔꯤꯗꯥꯗ ꯁꯦꯂꯦꯟꯗꯔ ꯇꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯎꯆꯤꯠꯀ ꯑꯦꯊꯦꯜꯁꯇꯦꯟꯒꯁꯤ ꯃꯥꯡ ꯊꯥꯗꯨꯅ ꯕ꯭ꯔꯤꯗꯥ ꯍꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯂꯝꯕꯤꯁꯤꯗ ꯃꯤ ꯑꯁꯤꯕ ꯈꯔꯁꯨ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤ ꯎꯕꯗꯒꯤ ꯎꯆꯤꯠꯅꯁꯨ ꯈꯪꯂꯦ ꯕ꯭ꯔꯤꯗꯥ ꯍꯣꯏꯁꯤ ꯂꯝꯕꯤ ꯁꯣꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯑꯦꯊꯦꯜꯁꯇꯦꯟꯗꯤ ꯑꯁꯤꯕꯁꯤꯡꯁꯤ ꯎꯕꯗ ꯑꯃꯗꯤ ꯉꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯌꯥꯎꯔꯨꯕꯗꯒꯤ ꯋꯣꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯎꯆꯤꯠꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯃꯍꯧꯁꯥꯅꯤ ꯏꯍꯥꯟ ꯍꯥꯟꯕ ꯂꯥꯟꯐꯝ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅ ꯇꯧꯕꯅꯤ ꯑꯩꯁꯨ
ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯏꯍꯥꯟ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯂꯥꯟꯐꯝꯗꯨꯗ ꯏꯌꯥꯝꯕ ꯔꯦꯒꯅꯔꯒꯤ ꯐꯨꯔꯤꯠꯇ ꯑꯣꯠꯁꯟꯈꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪ ꯇꯞ ꯇꯞꯅ ꯁꯨꯝ ꯍꯩꯅꯔꯛꯂꯒꯅꯤ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥ ꯍꯣꯏꯁꯤ ꯑꯋꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯐꯦꯅꯟ ꯍꯣꯏ ꯀꯧꯔꯒ ꯂꯥꯛꯎ ꯑꯩ ꯍꯥꯟꯅ ꯆꯠꯂꯝꯃꯒꯦ ꯍꯥꯏꯔꯤ ꯑꯦꯊꯦꯜꯁꯇꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯕ꯭ꯔꯤꯗꯥꯕꯨ ꯃꯈꯥ ꯇꯥꯅ ꯇꯥꯟꯅꯔꯣꯏꯁꯤ ꯃꯥ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯆꯦꯟꯖꯈ꯭ꯔꯕꯅꯤ ꯃꯥꯅ ꯉꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯗꯨꯅ ꯆꯦꯟꯈꯤꯕꯁꯤꯒꯤ ꯃꯔꯥꯜ ꯅꯪꯉꯣꯟꯗ ꯊꯪꯖꯟꯖꯒꯅꯨ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯕ꯭ꯔꯤꯗꯥ ꯃꯁꯥꯅ ꯉꯝꯅ ꯆꯦꯟꯈꯤꯕ ꯅꯠꯇꯦ ꯑꯩꯅ ꯊꯥꯗꯣꯛꯄꯤꯈꯤꯕꯅꯤ ꯑꯗꯨꯅ ꯁꯦꯛꯇꯤꯒꯔ ꯑꯃꯗꯤ ꯏꯆꯥꯅꯨꯄꯤ ꯁ꯭ꯇꯣꯏꯔꯥꯅ ꯑꯩꯉꯣꯟꯗ ꯋꯥꯔꯧꯈꯤꯕ ꯌꯥꯏ ꯇꯥꯟꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯥ ꯍꯥꯟꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯋꯦꯁꯦꯛꯁ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯊꯦꯂꯦꯝꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯁꯤ ꯂꯥꯛꯇꯨꯅ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯇꯜꯐ꯭ꯂꯦꯠ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯝꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯊꯦꯂꯦꯝꯅꯁꯨ ꯃꯥꯔꯁꯤꯌꯥꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯁꯨꯅꯨꯄꯥꯁꯤꯅ ꯑꯣꯏꯍꯧꯅꯕꯒꯤꯗꯃꯛ ꯃꯥꯔꯁꯤꯌꯥꯗ ꯂꯩꯔꯤꯕ ꯂꯝꯁꯤꯡꯒꯤ ꯁꯔꯗꯥꯔꯁꯤꯡ ꯍꯥꯟꯅ ꯎꯅꯔꯨꯅꯕꯒꯤꯗꯃꯛ ꯅꯤꯄꯥ ꯑꯁꯤ ꯑꯃꯨꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤꯅ ꯕ꯭ꯔꯤꯗꯥ ꯍꯣꯏꯁꯤ ꯇꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯏꯐꯣꯏꯛ ꯂꯣꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯁꯤꯛꯇꯤꯒꯔꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯌꯧꯔꯝꯗꯕ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯁꯤꯛꯇꯤꯒꯔꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯒꯤ ꯄꯥꯎ ꯑꯁꯤ ꯂꯣꯏꯅ ꯇꯥꯔꯦ ꯑꯗꯨꯒ ꯄꯥꯎꯁꯤꯡꯁꯤ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯅ ꯍꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯇꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯟꯐꯝ ꯈꯪꯗꯅ ꯂꯩꯔꯦ ꯇꯁꯦꯡꯕꯒꯤꯗꯤ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯗꯤ ꯕ꯭ꯔꯤꯗꯥꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕꯅꯤ ꯑꯦꯊꯦꯜꯍꯝꯁꯨ ꯃꯁꯤ ꯃꯌꯥꯝꯁꯤ ꯈꯪꯅ ꯈꯪꯁꯟꯅꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯇꯁꯦꯡꯕꯗꯤ ꯈꯨꯗꯤꯡꯃꯛꯁꯤ ꯃꯥꯅ ꯂꯣꯏꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛ ꯁꯣꯝꯗ ꯎꯇ꯭ꯔꯤꯠ ꯍꯣꯏꯁꯨ ꯏꯐꯣꯏꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯁꯤꯛꯇꯤꯒꯔꯁꯨ ꯍꯧꯖꯤꯛ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯑꯃꯗꯤ ꯃꯥꯔꯁꯤꯌꯥꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯗ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯛꯇꯕꯁꯤda ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯎꯇ꯭ꯔꯤꯠꯅꯁꯨ ꯆꯪꯁꯟꯗꯨꯅ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯛꯂꯤ ꯑꯩꯁꯦ ꯄꯨꯔꯥ ꯑꯄꯪꯕ ꯃꯤꯅꯤ ꯃꯤꯠ ꯇꯥꯡꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯔꯝꯃꯦ ꯑꯩꯒꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯩꯅ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗ ꯄꯨꯁꯤꯜꯂꯨꯔꯦ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯅꯁꯨ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯑꯩꯁꯤ ꯄꯨꯔꯥ ꯑꯁꯣꯟꯕ ꯃꯤꯅꯤ ꯌꯥꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯅ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯀꯨꯁꯤꯔꯥꯁꯤ ꯇꯧꯍꯟꯗꯨꯅ ꯊꯝꯂꯨꯔꯦ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤ ꯑꯃꯨꯛ ꯍꯟꯅ ꯀꯟꯕ ꯉꯝꯂꯕꯁꯤꯗꯤ ꯁꯦꯛꯁꯟꯁꯤꯡꯒ ꯁꯥꯟꯇꯤ ꯑꯣꯏꯅ ꯑꯃꯨꯛ ꯂꯩꯔꯕꯁꯤꯗꯤ ꯍꯥꯏꯔꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯩꯒꯤ ꯃꯐꯝꯁꯤꯗ ꯀꯥꯏꯗꯒꯤ ꯁꯥꯟꯇꯤꯅꯣ ꯃꯁꯤꯗꯤ ꯁꯦꯛꯁꯟꯁꯤꯡꯒꯤ ꯅꯝꯊꯥꯛꯅꯤ ꯃꯈꯣꯏꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯃꯤ ꯉꯥꯛꯇꯅꯤ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛ ꯕ꯭ꯔꯤꯗꯥꯅ ꯑꯩꯒꯤꯁꯤꯗ ꯑꯦꯇꯦꯛ ꯇꯧꯗꯕꯤꯗ ꯃꯥꯔꯁꯤꯌꯥꯗ ꯇꯧꯔꯝꯃꯒꯗꯤ ꯋꯦꯁꯦꯛꯁꯀꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯂꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯒꯤꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯗꯤ ꯕꯥꯏꯀꯤꯡꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕꯅꯤꯅ ꯃꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯈꯤꯕꯅꯤ ꯎꯇ꯭ꯔꯤꯠ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛ ꯈꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯃꯈꯣꯏꯅ ꯃꯅꯥ ꯑꯃꯠꯇ ꯊꯥꯕꯤꯔꯝꯗ꯭ꯔꯦ ꯎꯇ꯭ꯔꯤꯠ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯑꯗꯨꯕꯨ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯅ ꯍꯥꯏꯈꯤꯕꯗꯤ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅ ꯅꯪꯒꯤꯗꯃꯛ ꯂꯥꯟꯃꯤ ꯊꯥꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯛꯑꯦ ꯍꯥꯏꯈꯤꯕꯅꯤ ꯁꯤꯛꯇꯤꯒꯔꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠ ꯅꯪꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯐꯝ ꯀꯌꯥ ꯃꯥꯏ ꯄꯥꯛꯈ꯭ರೆ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇ ꯀꯔꯤ ꯌꯦꯡꯕꯤꯔꯛꯏ ꯅꯪꯒꯤ ꯆꯤꯔꯕ ꯀꯥꯟꯗ ꯉꯁꯤꯁꯨ ꯃꯈꯣꯏꯅ ꯁꯠ ꯂꯩꯊꯣꯛꯈ꯭ꯔꯤꯕꯁꯤꯅꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯃꯄꯥꯟ ꯊꯣꯡꯗ ꯑꯐꯕ ꯁꯥꯕꯅꯤ ꯃꯅꯨꯡꯗꯗꯤ ꯌꯥꯝ ꯐꯠꯇꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯁꯤꯛꯇꯤꯒꯔꯅ ꯍꯧꯖꯤꯛ ꯁꯦꯛꯁꯟꯁꯤꯡꯁꯤ ꯁꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯣꯏꯔꯥꯅꯁꯨ ꯎꯇ꯭ꯔꯤꯠꯇ ꯃꯄꯨꯔꯣꯏꯕ ꯁꯤꯛꯇꯤꯒꯔꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯁꯤ ꯊꯦꯝꯕꯤꯔꯝꯅꯕ ꯃꯇꯝ ꯈꯔ ꯂꯩꯈꯣ ꯍꯥꯏꯖꯔꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯃꯥꯒꯤ ꯑꯅꯥꯕꯁꯤ ꯍꯦꯟꯖꯜꯂꯛꯄꯗꯒꯤ ꯂꯝꯕꯤꯗ ꯀꯦꯝ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯁꯤꯗ ꯃꯃꯥꯍꯣꯏꯗ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯍꯥꯏꯕꯗꯒꯤ ꯎꯇ꯭ꯔꯤꯠꯀꯤ ꯖꯒꯥ ꯔꯨꯝ ꯀꯣꯐꯥꯗ ꯂꯩꯍꯧꯕ ꯄꯥꯁꯇꯔ ꯑꯁꯤ ꯀꯧꯔꯨꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯁꯤꯅ ꯌꯥꯗꯕꯗꯒꯤ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯑꯦꯊꯦꯂꯦꯝꯒꯤ ꯃꯅꯥꯏꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯁꯔꯗꯥꯔꯁꯤꯡ ꯎꯅꯔꯨꯗꯨꯅ ꯑꯦꯊꯦꯂꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯁꯔꯗꯥꯔ ꯈꯔ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯀꯤ ꯃꯤꯅꯤ ꯑꯗꯨꯒ ꯈꯔ ꯑꯃꯗꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯇ ꯌꯦꯡꯁꯤꯟꯕꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯅꯝꯗꯅ ꯊꯦꯝꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯈꯔ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯑꯦꯊꯦꯂꯦꯝꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯨ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯈꯥꯎ 2 ꯄꯤꯈ꯭ꯔꯦ ꯁꯣꯝꯗ ꯀꯣꯅꯨꯡ ꯃꯅꯨꯡꯁꯤꯗꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯀ ꯃꯥꯒ ꯌꯥꯝꯅ ꯃꯣꯠ ꯆꯥꯅꯕ ꯀꯦꯟꯗꯒꯤ ꯂꯥꯛꯄ ꯅꯨꯄꯤꯁꯤꯒ ꯑꯦꯟꯇꯤꯃꯦꯠ ꯑꯣꯏꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯇꯟꯖꯥꯁꯤꯗ ꯑꯦꯊꯦꯂꯦꯝꯁꯨ ꯆꯪꯁꯤꯜꯂꯛꯂꯤ ꯅꯨꯄꯤꯁꯤꯁꯨ ꯑꯦꯊꯦꯂꯦꯝ ꯂꯥꯛꯄꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯦꯗꯋꯥꯔꯗꯇ ꯑꯦꯊꯦꯂꯦꯝꯅ ꯍꯧꯖꯤꯛ ꯃꯥꯔꯁꯤꯌꯥꯒꯤ ꯃꯆꯦ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯑꯔꯨꯕ ꯂꯩꯅꯥ ꯑꯃ ꯅꯥꯗꯨꯅ ꯂꯩꯕꯒꯤ ꯄꯥꯎ ꯑꯃꯗꯤ ꯁꯤꯛꯇꯤꯒꯔꯅ ꯃꯥꯒꯤ ꯁꯤꯇꯤ ꯕ꯭ꯔꯤꯗꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯏꯐꯣꯏꯛꯄꯨ ꯂꯧꯁꯤꯟꯕ ꯉꯝꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯅ ꯁꯤꯛꯇꯤꯒꯔꯒꯤ ꯂꯥꯟꯃꯤ ꯃꯇꯦꯡ ꯄꯥꯡꯈꯤꯗꯕꯒꯤ ꯃꯔꯝꯁꯨ ꯃꯥꯒꯤ ꯑꯅꯥꯕꯗꯨꯅꯅꯤ ꯍꯥꯏꯈ꯭ꯔꯦ ꯄꯥꯎꯁꯤ ꯇꯥꯕꯗ ꯑꯦꯗꯋꯥꯔꯗ ꯋꯥꯈꯜ ꯄꯨꯡꯕꯪꯅꯗꯨꯅ ꯂꯩꯍꯧꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯁꯤꯛꯇꯤꯒꯔ ꯑꯃꯗꯤ ꯁ꯭ꯇꯣꯏꯔꯥꯒꯤ ꯀꯣꯅꯨꯡ ꯏꯐꯣꯏꯛ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯇ꯭ꯔꯤꯠꯅ ꯐꯦꯅꯟꯗ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯗꯨ ꯊꯤꯕ ꯐꯪꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯅꯟ ꯑꯃꯨꯛ ꯈꯨꯝꯂꯤ ꯑꯩꯅ ꯉꯔꯥꯡ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯊꯤꯍꯟꯕꯅꯤ ꯑꯗꯨꯕꯨ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯑꯩꯅ ꯈꯟꯕꯗ ꯃꯍꯥꯛ ꯋꯦꯁꯦꯛꯁꯇ ꯍꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯋꯦꯁꯦꯛꯁꯇ ꯍꯜꯂꯣꯏ ꯃꯥꯒ ꯂꯣꯏꯅꯔꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯆꯠꯇꯨꯅ ꯕ꯭ꯔꯤꯗꯥꯕꯨꯁꯨ ꯇꯥꯟꯅꯔꯨꯒꯅꯤ ꯑꯗꯨꯒ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯕꯨꯁꯨ ꯊꯤꯔꯨꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ ꯃꯁꯤꯗ ꯐꯦꯅꯟꯅꯗꯤ ꯎꯇ꯭ꯔꯤꯠꯇ ꯃꯇꯥꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯁꯨ ꯅꯉꯣꯟꯗ ꯁꯥꯒꯗꯕ ꯂꯩ ꯍꯥꯏꯔꯛꯂꯤ ꯎꯇ꯭ꯔꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯋꯥꯔꯤꯗꯨ ꯂꯝꯕꯤꯗ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯦꯅꯟꯅ ꯌꯥꯝ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯋꯥꯔꯤꯁꯤ ꯃꯥꯔꯁꯤꯌꯥꯒꯤ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯀꯤꯅꯤ ꯍꯥꯏꯔꯛꯂꯤ ꯁꯣꯝꯗꯅ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯒ ꯂꯣꯏꯅꯅ ꯑꯦꯂꯥꯏꯁꯕꯔꯤꯗ ꯌꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯥ ꯍꯧꯖꯤꯛ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯕꯗꯒꯤ ꯏꯗꯤꯟ ꯑꯦꯂꯥꯝꯗ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠꯄꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯊꯥꯡꯖꯟꯅꯕ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯔꯥꯅꯤ ꯑꯦꯊꯦꯜꯐ꯭ꯂꯦꯠ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎꯁꯤ ꯍꯧꯖꯤꯛꯃꯛ ꯃꯌꯥꯝꯗ ꯁꯟꯇꯣꯛꯇꯅꯕꯁꯨ ꯍꯥꯏꯔꯤ
ꯃꯁꯤꯒꯤ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯑꯦꯊꯦꯜ ꯐ꯭ꯂꯦꯠ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯟꯅꯈ꯭ꯔꯒꯗꯤ ꯐꯝ ꯑꯁꯤ ꯄꯥꯏꯍꯧꯅꯕꯒꯤꯗꯃꯛ ꯀꯂꯞ ꯃꯤꯍꯧꯕ ꯃꯌꯥꯝ ꯑꯃꯅ ꯌꯣꯝꯁꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯦꯂꯥꯝꯅꯁꯨ ꯍꯧꯖꯤꯛ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯄꯨ ꯊꯥꯡꯖꯜꯂꯛꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯜꯂꯛꯇꯨꯅ ꯍꯤꯞꯄꯟꯈ꯭ꯔꯦ ꯁꯣꯝꯗꯅ ꯐꯦꯅꯟꯅ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠ ꯀꯨꯏꯅ ꯍꯤꯡꯉꯔꯣꯏ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯎꯇ꯭ꯔꯤꯛꯇꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯎꯇ꯭ꯔꯤꯛꯅꯗꯤ ꯃꯁꯤꯗ ꯐꯦꯅꯟꯗ ꯌꯥꯝ ꯁꯥꯎꯅ ꯋꯥꯐꯝꯁꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯐꯦꯅꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝꯁꯤ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯅ ꯍꯟꯗꯛꯀꯤ ꯂꯥꯟꯐꯝꯁꯤ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯈꯪꯍꯟꯗꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅꯁꯨ ꯅꯪꯉꯣꯟda ꯇꯝꯈꯤꯗꯕꯅꯤ ꯃꯔꯝꯗꯤ ꯅꯪꯗꯤ ꯃꯇꯝꯗꯨꯗ ꯅꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯕꯅꯤꯅ ꯄꯥꯎꯁꯤꯅ ꯅꯪꯉꯣꯟꯗ ꯑꯄꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯐꯝꯁꯦ ꯍꯥꯏꯗꯣꯛꯇꯅꯕ ꯃꯥꯅ ꯃꯦꯜꯂꯛꯄꯅꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤ ꯎꯇ꯭ꯔꯤꯠꯁꯨ ꯃꯃꯤꯠꯇ ꯃꯄꯤꯔꯥꯡ ꯆꯦꯟꯕ ꯍꯧꯔꯛꯂꯤ ꯃꯥꯅ ꯂꯥꯟꯃꯤ ꯄꯤꯌꯨ ꯍꯥꯏꯕꯗ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯅ ꯌꯥꯔꯛꯈꯤꯗꯕꯒꯤ ꯃꯔꯝꯗꯨꯁꯨ ꯈꯪꯉꯛꯂꯤ ꯍꯧꯖꯤꯛꯃꯛ ꯑꯦꯂꯥꯏꯁꯕꯔꯤꯗ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯀꯤ ꯃꯅꯥꯛꯇ ꯆꯠꯅꯕꯁꯨ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯆꯠꯂꯝꯗꯥꯏꯁꯤꯗ ꯃꯆꯥꯅꯨꯄꯤ ꯁ꯭ꯇꯣꯌꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯋꯥꯐꯝꯁꯤꯡꯁꯤ ꯍꯥꯏꯔꯝꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯕ꯭ꯔꯤꯗꯥꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯕ꯭ꯔꯤꯗꯥ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤ ꯑꯗꯨꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯁꯨ ꯃꯈꯣꯏꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤ ꯂꯥꯟꯃꯤ ꯑꯃꯅꯁꯨ ꯕ꯭ꯔꯤꯗꯥꯗ ꯍꯪꯂꯤ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯁꯤ ꯃꯐꯝꯁꯤꯗ ꯍꯥꯠꯇꯣꯛꯑꯝꯃꯣꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯈꯤꯁꯤꯔꯥ ꯍꯥꯏꯗꯨꯅ ꯕ꯭ꯔꯤꯗꯥꯅꯁꯨ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯂꯤ ꯐꯥꯗꯔ ꯄ꯭ꯌꯥꯂꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯊꯥꯕꯤꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯃ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯇꯨꯡꯗ ꯀꯥꯟꯅꯕ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯨꯈꯤꯅꯕ ꯃꯅꯥꯏꯁꯤꯡꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯑꯦꯂꯥꯏꯁꯕꯔꯤꯗ ꯑꯃꯨꯛ ꯂꯥꯛꯈ꯭ರೆ ꯍꯧꯖꯤꯛ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠ ꯃꯆꯥꯅꯨꯄꯤ ꯑꯦꯜꯐꯤꯟ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯥ ꯍꯣꯏꯗ ꯍꯪꯂꯤ ꯃꯃꯥ ꯂꯣꯏꯅꯃꯛ ꯈꯨꯝꯂꯤ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤ ꯑꯉꯥꯡꯗꯨꯅ ꯎꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯈꯟꯕꯗꯒꯤ ꯀꯧꯁꯜꯂꯛꯇꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯅ ꯑꯦꯜꯍꯥꯝꯗ ꯃꯆꯥꯅꯨꯄꯤ ꯑꯦꯜꯐꯤꯟ ꯀꯧꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯛꯄꯗꯒꯤ ꯑꯦꯜꯍꯥꯝꯁꯨ ꯀꯧꯕ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯣꯝꯗ ꯑꯦꯜꯐꯤꯟꯗꯤ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯂꯛꯅꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗ ꯑꯦꯜꯍꯥꯝꯁꯨ ꯂꯥꯛꯇꯨꯅ ꯃꯃꯥꯅ ꯀꯧꯋꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯦ ꯑꯦꯜꯐꯤꯟꯅꯗꯤ ꯃꯃꯥꯅ ꯍꯧꯖꯤꯛ ꯃꯥꯕꯨ ꯀꯧꯔꯤꯕꯁꯤ ꯃꯥꯕꯨ ꯉꯥꯎꯁꯟꯅꯩ ꯍꯥꯏꯕꯒꯤ ꯆꯩꯅꯕ ꯀꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯦꯜꯍꯥꯝꯅ ꯍꯧꯖꯤꯛ ꯃꯃꯥꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯑꯦꯁꯟꯁꯤ ꯐꯤꯕꯝꯁꯤ ꯂꯣꯏꯅ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤ ꯌꯥꯟ ꯇꯥꯍꯟꯗꯨꯅ ꯃꯅꯨꯡꯗ ꯊꯥꯖꯤꯟꯈ꯭ꯔꯦ ꯃꯃꯥ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯅꯁꯨ ꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯐꯝꯁꯤꯒꯤ ꯁꯥꯁꯟ ꯇꯧꯍꯧꯅꯕ ꯃꯆꯥꯁꯤꯗ ꯁꯤꯟꯅꯔꯤ ꯑꯗꯨꯒ ꯑꯦꯜꯍꯥꯝꯗꯁꯨ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯐꯝꯁꯤꯒꯤ ꯂꯨꯆꯤꯡꯕꯤ ꯑꯃ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯕꯤꯔꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯤ ꯃꯁꯤꯗꯒꯤ ꯑꯦꯜꯍꯥꯝꯁꯨ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯇ ꯋꯥꯁꯛꯂꯝꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯀꯞꯆꯔꯤ ꯇꯁꯦꯡꯕꯗꯤ ꯃꯥꯅꯁꯨ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯁꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕꯅꯤ ꯁꯣꯝꯗꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁꯔꯗꯥꯔꯁꯤꯡꯁꯤ ꯑꯦꯊꯦꯂꯝꯅ ꯊꯥꯔꯛꯄ ꯅꯤꯄꯥꯁꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯈ꯭ꯔꯦ ꯃꯁꯤꯗ ꯁꯔꯗꯥꯔꯁꯤꯡꯁꯤꯅ ꯍꯥꯏꯔꯤ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠ ꯁꯤꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯥꯗ꯭ꯔꯤꯉꯩ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯍꯥꯟꯅ ꯇꯥꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯅꯤꯄꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯩꯒꯤ ꯂꯣꯔꯗ ꯑꯦꯊꯦꯂꯝꯒꯤ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯑꯆꯥꯟꯕ ꯃꯤ ꯂꯣꯏ ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅ ꯂꯩ ꯃꯈꯣꯏꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯁꯔꯗꯥꯔꯁꯤꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯗꯣꯝꯒꯤ ꯂꯣꯔꯗ ꯑꯦꯊꯦꯂꯝꯅ ꯃꯥꯔꯁꯤꯌꯥꯒꯤ ꯃꯊꯪꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯥꯟꯅꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯄꯥꯁꯤꯅꯁꯨ ꯈꯜꯂꯦ ꯍꯥꯏꯗꯨꯅ ꯁꯔꯗꯥꯔꯁꯤꯡꯁꯤꯗ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯀꯤ ꯃꯆꯥꯅꯨꯄꯤ ꯑꯦꯜꯐꯤꯟꯅ ꯐꯝꯁꯦ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯌꯥꯕ ꯄꯤꯗꯅꯕꯒꯤꯗꯃꯛ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯦꯟꯈ꯭ꯔꯦ ꯑꯦꯊꯦꯂꯝꯅ ꯇꯧꯔꯤꯕ ꯄ꯭ꯂꯥꯟꯁꯤꯅ ꯋꯦꯁꯦꯛꯁꯇ ꯂꯩꯔꯤꯕ ꯃꯁꯨ ꯅꯨꯄꯥꯗꯨ ꯃꯐꯝꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯁꯤꯜꯂꯤꯕꯅꯤ ꯁꯣꯝꯗ ꯋꯦꯁꯦꯛꯁ ꯂꯣꯝꯗꯅ ꯀꯤꯡ ꯑꯦꯗꯋꯥꯔꯗꯅꯁꯨ ꯃꯀꯨꯕꯣꯛ ꯑꯦꯊꯦꯂꯝꯅ ꯃꯥꯔꯁꯤꯌꯥꯒꯤ ꯁꯔꯗꯥꯔ ꯃꯌꯥꯝ ꯑꯃ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯑꯦꯗꯋꯥꯔꯗ ꯑꯦꯊꯦꯂꯝꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯊꯤꯡꯍꯧꯅꯕꯒꯤꯗꯃꯛ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯥꯔꯁꯤꯌꯥꯗ ꯆꯠꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯑꯦꯊꯦꯂꯝꯗꯁꯨ ꯍꯥꯏꯗꯣꯛꯂꯤ ꯑꯦꯊꯦꯂꯝꯁꯨ ꯃꯥꯔꯁꯤꯌꯥꯗ ꯃꯥꯒꯤ ꯃꯊꯧ ꯑꯃ ꯂꯩꯔꯤ ꯃꯥꯁꯨ ꯂꯣꯏꯅꯗꯨꯅ ꯂꯥꯛꯀꯦ ꯍꯥꯏꯈ꯭रे ꯇꯧꯕꯇꯕꯨ ꯑꯅꯤꯁꯤ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯟ ꯑꯃꯃꯝꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯥꯔꯁꯤꯌꯥꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯁꯣꯝꯗꯁꯨ ꯎꯇ꯭ꯔꯤꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯁꯤ ꯔꯥꯅꯤ ꯑꯦꯊꯦꯜ ꯐ꯭ꯂꯦꯠꯄꯨ ꯎꯅꯔꯨꯅꯕꯒꯤꯗꯃꯛ ꯑꯦꯂꯥꯏꯁꯕꯔꯤ ꯇꯝꯅ ꯁꯒꯣꯜꯁꯤꯡꯁꯤ ꯌꯥꯝ ꯌꯥꯡꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯗꯒꯤ ꯁꯤꯟꯁꯤ ꯏꯐꯣꯏꯛꯇ ꯑꯃꯨꯛ ꯂꯥꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯤꯛꯇꯒꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯔꯦꯟꯕꯥꯜꯗꯔꯁꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯩꯁꯨꯝ ꯆꯪꯗ ꯐꯥꯖꯟꯗꯨꯅ ꯊꯝꯂꯦ ꯃꯍꯥꯛꯁꯨ ꯃꯌꯥꯝꯕꯕꯨ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯎ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯁꯤ ꯃꯌꯥꯝꯕ ꯁꯤꯛꯇꯤꯒꯔꯅꯁꯨ ꯇꯥꯔꯤ ꯑꯃꯔꯣꯝꯗ ꯃꯅꯥꯎꯅꯨꯄꯥꯅꯤꯅ ꯋꯥꯈꯟꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯁꯤꯗ ꯁ꯭ꯇꯣꯌꯥꯔꯥꯅ ꯍꯥꯏꯔꯤ ꯑꯩꯅꯁꯨ ꯈꯪꯉꯤ ꯅꯪꯅ ꯅꯅꯥꯎꯅꯨꯄꯥꯕꯨ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯅꯤ ꯉꯥꯛꯄꯤꯕ ꯍꯩꯕ ꯃꯤꯅꯤ ꯑꯗꯨꯅꯕꯨ ꯅꯪꯅ ꯑꯩꯕꯨꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯈꯤꯕꯅꯤ ꯁꯤꯛꯇꯤꯒꯔꯅ ꯍꯥꯏꯔꯛꯂꯤ ꯍꯟꯇꯛ ꯑꯩꯅ ꯐꯤꯔꯦꯞ ꯑꯃꯗꯤ ꯂꯦꯞꯇꯕ ꯌꯥꯔꯔꯣꯏ ꯏꯅꯥꯎ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯃꯥꯅ ꯇꯧꯈꯤꯕ ꯃꯔꯥꯜꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯟꯗꯤ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯄꯤꯒꯗꯕ ꯗꯟꯗꯤꯁꯤ ꯀꯔꯤ ꯄꯤꯒꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯣꯌꯥꯔꯥꯅ ꯍꯥꯏꯔꯛꯂꯤ ꯃꯍꯥꯛꯁꯤ ꯅꯅꯥꯎꯄꯥ ꯑꯣꯏꯔꯕꯁꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯃꯤꯅꯤ ꯑꯗꯣꯝꯅ ꯃꯥꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯦꯞꯄ ꯉꯝꯕꯤꯗ꯭ꯔꯒꯅ ꯐꯤꯔꯦꯞꯁꯤ ꯏꯁꯣꯔꯗ ꯑꯣꯏꯅ ꯂꯦꯞꯄꯟꯈ꯭ꯔꯁꯤ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯩ ꯁꯤꯛꯇꯤꯒꯔꯅꯁꯨ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯂꯦ ꯅꯪ ꯍꯧꯖꯤꯛꯃꯛ ꯅꯁꯥꯅ ꯌꯥꯅ ꯁꯤꯖꯔꯒꯦ ꯍꯥꯏꯕꯔꯥ ꯅꯠꯇ꯭ꯔꯒ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯅꯪ ꯂꯥꯜꯂꯦ ꯂꯥꯟꯗꯦ ꯎꯠꯄꯒꯤ ꯊꯧꯔꯥꯡ ꯑꯃꯁꯨ ꯑꯩꯅ ꯇꯧꯔꯤ ꯃꯁꯤ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯕꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯍꯧꯖꯤꯛ ꯃꯅꯥꯎꯅꯨꯄꯥ ꯔꯥꯟꯕꯥꯜꯇꯔꯗꯤ ꯅꯣꯛꯀꯦꯝ ꯍꯥꯏꯒꯦꯝꯅꯗꯨꯅ ꯑꯗꯨꯃꯛ ꯃꯌꯥꯝꯕꯗ ꯍꯥꯏꯔꯛꯂꯤ ꯗꯥꯅ ꯑꯩꯉꯣꯟꯗ ꯗꯟꯗꯤ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯄꯤꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯖꯜꯂꯛꯂꯤ ꯁꯤꯛꯇꯤꯒꯔꯗꯤ ꯍꯧꯖꯤꯛ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯅꯪ ꯅꯁꯥꯅ ꯌꯥꯅ ꯁꯤꯕ ꯅꯠꯇ꯭ꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯅꯤꯁꯤꯗꯒꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯃ ꯈꯜꯂꯨ ꯍꯥꯏꯔꯛꯈ꯭रे ꯔꯥꯟꯕꯥꯜꯗꯔꯅꯁꯨ ꯃꯌꯥꯝ ꯃꯥꯡꯗ ꯆꯥꯡꯌꯦꯡ ꯑꯗꯨ ꯇꯧꯔꯒꯦ ꯍꯥꯏꯈ꯭रे ꯃꯁꯤꯗꯒꯤ ꯔꯥꯟꯕꯥꯜꯗꯔ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯦ ꯁꯣꯝꯗ ꯇꯧꯔꯤꯕꯁꯤꯅ ꯁꯤꯛꯇꯤꯒꯔꯒꯤ ꯌꯥꯊꯪꯗꯒꯤ ꯕ꯭ꯔꯣꯡ ꯁꯧꯗꯨꯅ ꯂꯩꯕ ꯏꯁꯤꯡ ꯑꯃꯗ ꯌꯣꯠ ꯃꯇꯦꯛ ꯑꯃ ꯍꯥꯞꯆꯟꯈ꯭रे ꯃꯌꯥꯝꯁꯤꯁꯨ ꯆꯥꯡꯌꯦꯡ ꯑꯁꯤ ꯌꯦꯡꯅꯕꯒꯤꯗꯃꯛ ꯌꯧ ꯂꯥꯡꯅꯗꯨ ꯂꯩꯔꯤ ꯔꯦꯟꯕꯥꯜꯗꯔꯗꯁꯨ ꯍꯥꯠꯇꯣꯛꯂꯣ ꯍꯥꯏꯗꯨꯅ ꯊꯤꯅ ꯆꯩꯅꯔꯤ ꯍꯧꯖꯤꯛ ꯁꯤꯛꯇꯤꯒꯔꯅ ꯃꯌꯥꯝꯁꯤꯗ ꯂꯥꯎꯔꯤ
ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯤꯕ ꯅꯤꯄꯥꯁꯤꯅ ꯑꯆꯧꯕ ꯏꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯣꯠ ꯑꯁꯤ ꯂꯧꯈꯠꯇꯨꯅ ꯄꯥꯏꯔꯒ ꯈꯣꯡꯊꯥꯡ 7 ꯆꯠꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯈ꯭ꯔꯒꯗꯤ ꯏꯁꯣꯔꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯅ ꯂꯧꯔꯒꯅꯤ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯏꯁꯣꯔꯅ ꯃꯉꯣꯟꯗ ꯁꯥꯎꯔꯦ ꯍꯥꯏꯅ ꯂꯧꯒꯅꯤ ꯑꯗꯨꯅ ꯈꯨꯗꯛꯁꯤꯗ ꯑꯩꯒꯤ ꯈꯨꯠꯃꯛꯅ ꯃꯉꯛ ꯀꯛꯊꯠꯇꯨꯅ ꯍꯥꯠꯀꯅꯤ ꯃꯌꯥꯝꯁꯤꯁꯨ ꯌꯧ ꯌꯧ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯁꯤꯛꯇꯤꯒꯔꯁꯨ ꯃꯆꯤꯟꯗꯗꯤ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈ꯭ꯔꯕꯁꯨ ꯃꯅꯥꯎꯅꯤꯅ ꯑꯃꯨꯛꯁꯨ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯔꯥꯟꯕꯥꯜꯂꯔꯁꯨ ꯀꯞꯇꯨꯅ ꯃꯌꯥꯝꯕꯗ ꯃꯥꯕꯨ ꯉꯥꯛꯄꯤꯅꯕ ꯑꯗꯨꯝ ꯍꯥꯏꯖꯔꯤ ꯑꯗꯨꯕꯨ ꯁ꯭ꯇꯣꯏꯔꯥꯅ ꯍꯧꯖꯤꯛ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯧꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈ꯭ꯔꯦ ꯃꯁꯤꯒꯤ ꯔꯟꯕꯥꯜꯂꯔ ꯑꯆꯧꯕ ꯏꯁꯤꯡ ꯌꯥꯎꯔꯤꯕ ꯈꯥꯡꯁꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕꯤ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯂꯥꯎꯗꯨꯅ ꯑꯆꯧꯕ ꯏꯁꯤꯡꯁꯤꯗ ꯃꯈꯨꯠ ꯂꯨꯞꯁꯟꯗꯨꯅ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯌꯣꯠꯁꯤ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯁꯤ ꯄꯥꯏꯈꯠꯇꯨꯅ ꯂꯥꯎꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯤꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯑꯦꯄꯤꯁꯣꯗ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯃꯁꯤꯒꯤ ꯃꯈꯥ ꯃꯊꯪ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ